BSF amasung CRPF lokthokibadagi Moreda Huran Sinchiki thabak hengalaklay paw asi Kangla pawdagi lokachabani. Border town Moreda mamang sahi 2023 gi May 3 hauduna kuki narco terrorist singna kayara khanna maitai singi yum dukan hotel na singba kaya lot tawduna Huran khiba amadi yum kaya mai tumna thadokhraba matung mai sa haudaba lemhobo maitai singi yum amadi lantum kaya central amadi state ke security force singna ngak senduna mathau tawduna lakte adubu border town Moredagi BSF amadi CRPF ki security force lokthokibadagi border town Moreda kukising na maitai singi lantum kaya amuk fak tuna Huran Chinchi tawbagi chang hengalaklay mathau tawnaba khara laihoriba central amasung state ki security force singsu mathau tawdabagi mami tari haina maitai council more MCM na pentaba phongdokpaga loinana numit kharani gi mamangda more gi BSF amadi CRPF sing lokthoknaba MCM na central amadi state government da ayiba zero thaduna khangan khabasu mafam asi central forcing hek lokthokibadagi nungthil pobta atamnana maitai singi amata ngairaba mahiloisan asigi jinga fakkiba haibase irang asi hena sauthongnaba sillabra haibagi mami tari haina pendaba phongdokpaga loinana mahangna makha tarduna matam lairingaida border town Moreda amuhanna ahenba security forcing thajenduna maitai singi lantungak senaba mathau tawhanbiyo natrabadi irang amuk hena Thorakani haina MCM na fresh ki kutangda lenga ki pungning singsilaklay RPF na rapist ni haiba halama kaptuna warakre lo na thinkraba lalhaulo Revolutionary People's Front RPF na rapist ni haiba masagi sahi humpuga mathoilom suraba nupa ama makhongda nongmeina kaptuna warakraba nupa du Bisnupur district ki Kumbi police station ki manung channa laiba khungang amadagi N Ebohal Allies tomba asengbu maming nate mahak serak pidringai gi mamangda Bisnupur district ki mafam amada Paumi Singi Mamangda Puthoknuduna RPF Central Bureau gi Divisional Secretary na Paumi Sing the High Wakhal Mimana Draba Sahi Kungataruk Lom Surabi Nupimacha ama rep tawbagi maralda party na mahapu pharaga wayal satharba matungda cherak makhal ahum pinaba phirep laure cherak singadu ibohal na Nupimacha adugi imung manungda lupa lakh 5 ki wakhong seloina numit 10 gi manungda pigadabani ani subada mahak sahi 5 khungang aduda laibu yaroi pumnama asigi mathakta akhanaba cherak ama pigani haina mahana Makhataki Division Secretary na Makhatana hai matam amada kanglaifa haina khangnaramba hojiki matam ase kunthraga umdoi AD da ibudo nongdanlairen pakhangbana panba matamdagi masagi puwari ama leirakpaga loinana hajakraba nat amadi satnabi ngak senduna lagli aikogi saktam nat satnabi amadi chana kanglon sing ase ipai pusingna kanbiduna ngaktuna lakpani adubu ngasidi hajakraba nat satnabi sing ase takpi tambigadawa halaman singna nattaba miyeng yengduna sahi nauriba Nupimacha da namjana Thengnabagi Thong Sathaba se RPF ni yabangam loi party gi waya loisakna piriba serak singa se lengang na chatkadabani haina supongdokhi serak asida ngarang nongtil pung ama makharam tabada masak khangdaba miyoi singna Bisnupur district ki manung chanba wangu amadi kumbi galonaba akasoi turel mapalda nupa ama nongmeina kablam lei oi thangba khobomda nongmeina kablam liba miyoi adu ibohal oiramba yai haina thajanari haire